Manipur hujik leiriba Iran se ngasi wasak lauriba nakoi mayam sina laaba matungda anauba inot amaga loina Eikhoi punna matoina ngasi leiriba sumaina whole community as a Manipuri as a whole tribal gi Maitai gi loina sure megi pangogi aduna loina Manipur yorakanda ngasi Assam da leiriba sigi atmosphere oneness sigi amaga nungsi sanana leiriba se nakoi het Manipur yobaga nakoi gi Eikhoi gi mung manung maru pang sinda wari sarakanda hanagi adugumba yamna amatta oiba Manipur ingna chingna Eikhoi masel sing tam khaina leiba Manipur do oina na ba honna mina kadabani haibase mai nakoi mayam da hana apil tobjiri ngasi nakoi na seliba dress sayo wasak once uniform ama selagadi now you have become a Indian soldiers neither you belongs to a community or caste or religion first you are the Indian soldier now noi Bharat ki sipai ama ido Manipur gi oibagi Manipur posting Manipur ki 10 IRB have only but see transferable Bharat ki mapam pun bada sakya aduna first we are Indian next aigi state ki lakadabani nakoi mayam training loina punna ngasi sida leiriba sigi atmosphere amatta oina punjal lega leiriba potse hayeng Manipur yorogasu adugi damakta ekhoina nakoi gi leifam fajana punna leina na ba aduga punna work tawna bodo state government su honorable governor dagi ekhoi ya ba lorga khoi gi leiriba DG home secretary ekhoi tana drama dugi mafam sampali aduna adal agasu ngasi Assam sida nakoi na tawriba punna nuksina leiriba smaina adasu leina na ba sandi porok na ba ekhoi akan ba thogang logmin na gadabani